Baltier Sataki Taudo Tizinana demand of Bogoloin and a shutdown of Hokri. Thalon Assembly Constituency MLA Bungzagin Baltian Laikitavada Committee on Tribal Unity Court to Sadar Hills Amasum Ateko Kizo Loops in a Noitable Fondo Pogaloin and English Ganica Kungo Home to give me Marida. Baltier Sataki Taudo Odu Supreme Court na Tizin Hanaba Mohana demand Tarokli. Laikhidraba Bungzagin Baltegi Mapam the Ikai Kumnaba Utpoina Mahaki Tawai Haksang Delhi Digi Purapamasum Sursampur the Aroba Matomangam Pangtopanumita Sadar Hills total shutdown Satagani Haina Kotuna Lotokri Manipur Irang Topa Horak Padigi Nisan be English Ganiga Kungo Home Digi Me Marida Impal Etexa Tarakpadigi Sopadigi Matam Sana Laying Duna Laklaba Matung Bungzagin Balte Ngarang Delhi NCR की गुरुग्राम दलैबा मेडंता हॉस्पिटल लई लेखितबनी माना चीफ मिनिस्टर की सेक्रेटरीट ऑफिशियल ओइबा मीटिंग अमा यावरुरगा हलकपगी लंबी अटैक तौरखिबनी हाइना कोर्टुना फोंदोखि कांगलुकी इरांग अदुदा कोकीजौ की मिहुता अटैक तौरखिबसिंगी मनुंगदा Baltir Tokibaduna Ahanmani, Numid security gi Makeda, Ahoba Kia Laki Hena Maral Shiraduna, Kotugi Makedigi, Impal Mayul Maktada, Security Nangak Sialaba Pawada, Baltir Etexa Tarakibani, Ete Aduna Maki driver Laki Eduga, Maki personal security officer na Hingoki. Bungzagil Baltigi Matati Etek Torkraba Matunda, Laying Duna Laki Amasum. Tribal Gilupsingna Akaknaba Masum Misang Mikai Naidaba Mawonga Tijinana Taxinduna Laki Mark Laki Drabamatung Sida Kotugi Makedi Supreme Court Amasum Ate Investigation Agency Singna Baltir Etexatabada Sienavasing Kangdok to Asum Well Panganaba Apple Torkli Baltegi Mapam the Ikai Kunaba Utpoina Mahaki Tawai Haksang Dili Digi Purapunumid Amasum Sursampu the Aroba Matomangam Pangtopash Nomita Sadar Hills ki total shutdown Satagani Haina Kotuna Latukre Bungzagin Baltin Laikidavada Koki NP Manipur Amasum Koki Student Organization General Headquarter na Tamo Ishon Nuaitaba Fondo Pagaloina Laikidrabagi Imung Manuna Tiang Horiba Awaba Susarugiari Hedi Government ke yana sirol kuyek pi naraba matung kangpok pi chuchampur lambi gi blockade handokri logi wang mada lambi semjilakpa maming tholakpa yaroi dori Manipur government ki deputy chief minister Losi Dikho gi miyem makhada FNCC amasum JTC gi mihut singa government ke wari sana duna yana sirol ama kuyek pi nakhibaga loinana kangpok pi chuchampur tab lambi de satharam ba blockade ado ngarang ayuk handokre ri Lamphel the Labour Deputy CM Dikhogi official residence ta Yanasi Rolo to Quick Pinakuni, Tauramadura, Deputy CM Dikhona, instead of the Kundaminari Patuan to one Furup Singi Marakta, Ing Tapalhanabigi Maru Ebadu, Tamladuna, Sayet Nabamadi, no I never lady but Furukudima, Turaktuna, Paminaraga, Waris Hanaduna, Ing Tapamadi, Sokapura Minasiana, Apple Dokit. FNCC Foothill Naga Coordination Committee amasum JTC Joint Tribe Council na pukhalaki bu wapam singadu government ki mihut singa thasigi kunna kupna khanaki hadi yana sirol aduda FNCC gi convener ND Akhui JTC gi convener Mera Saw Income Manipur government gi maikedi gi joint secretary Home Doctor Mayengba Bekto Singhana khuyek pi khiyari Government ka khuyek pi nakraba yana sirol aduna naga tapa mapam singda ayaba yauduna lambi siame gi thabak makhata na sathandaba kariguma logi wangba lambi semlaklaba natragana lambi gi maming tholamba thengnarabdi logi ba thabak lakhotpa haiba wapam yauri naga tapa mapam ga nakna na kuki lal hobgi su suspension of operation gi designated camp sing sadaba hana saramba leremlaba sumadu hongdokhiba naga na khundaba mapam sing su da leiba natragana leitaba lal holup amata satokisin tawi yahandaba Konsa Kuldigi, Kautruk, Wapongdigi, Kangsup Amadi, Foothills the Ladyba, IBR Kudima Hangdok to Nasatok Sinto with a thing but Ayet Balehendaba, Masigi Matata Nagana Kundapa Pamsinda, Poppy Tabi Yahandaba Amadi, Kariguma Taramba later with the Kudatagi Yantatuna, Manganba, Hypowapam Sinda, Amatu and Yanaraba Matung, Talamba Brocket at the Hangdok Bar Hypowapamsu, Kuyek Pina Kraba, Yana Sirul Adriauri. Kosem na pangthok liba class 12 exam ki question leak ohenba mioi phone off torogo lot krisi na bahum fari desam kosem na lauduna pangthok laba
पांथोक्लिबा क्लास 10 एग्जाम की क्वेश्चन सिंह serial kaidana answer script supply toramba computer center hangma miyo yauna miyo phagale amasu makoi police sinaragani haina desam ki secretary general ts Shamjai na ngarang numidang pung ni palom tarakpada kasam pathlaiba lup asigi mayai loisang na pangthokpa pawgi mifam na phungtokri man hai question leak ohenbada sena ba miyoi khradi makoi gi mobile phone sing switch off tawraga load khri hairaduna mairoi khunaiba manghana bu khonaduna question leak ohenbada senari bising athuba matamda madi leinaba singna phagadabne ki tha asigi taraga tarete gi thorokliba exam asigi tuan ba center singda aranba pambai sijinari haibigi paw desamna taki thawong asima hakchina lawduna miyeng sangduna lakhibani aduga exam howdringai gi mangoinana aranba pambai home science ki question paper gi serial number 1 gi 36 phawgi kaidana madi orp riba question phawba answer piraga print torama thingnari question paper gi answer sheet ki copy sing fogali hairiba center asi sakmaijing thongam lekai gi waikhom Bisheshwar gini mangona kupno wang pang sathabada mamang na pangthoki be exam sing dasu question phangduna answer same ki habi gi pakum tholak le hadi aduga ngarang thoki bo home science subject ki question sing gi pakum nam thoklaga pothoklam miwe adugi mamingna mayang imphal ani long widigi badal kawi miwe shina ngarang ayuk pung 10 digi hauna question gi answer nam thoklaga ayuk pung 10 ka mini kunthra ga ni pan tarak pada print lak thoklaga pukhi bani mangon dagi lem huwa copy khara su phang le hadi Computer Center asigi mapuda makata na hangbada mayang imphal thana ani longbida NYAIMA boarding center salaiba narengbam ojit koba miwe sidagi su English subject ki PDF format semdo ulaba answer singchun namki haib khangli ayuk pung 10 dagi exam hobaga minute manga gi manungda print lawraga pukhibani haibisu khangli aduga en ajita hangbadana question piram liba miwedu Clinton kawi mangon dagi lupa lising ani ga songa lising ohum phawbo piraga question laibani hana phungdorakhi hadi ojit hairiba miwe sina su mahakna neklaga thamba Michael koba miwe amad amuk sinaraba matungda Michael na question gi answer sing semdo laga print tawraga mahiroi sing phangan mani maram asina computer center asidagi haujuk pangthok liba exam asida aranma pambai sing satakri haiba khangli maram asina Quinton hairiba miwe si Kosiam na thidok piduna serak piu siena bada yawa mioi khra mobile phone sing off tawraga load khra sing asisu police na phagalaga bifam thoku serak piu haiken su paus ta makhatari Numit taraga mapani suraglaba Manipur gi anauba lenga ki awatpa minister sing hapsilagani kana hap kadagi haibadu laikhai ta thokluna bas minister Delhi de sekre MLA ani su inakri Thasigi marigi numidang wairamda yumnam khemsan was minister oina wasak lobaga loinana maki deputy minister ani nemsa khipgena masum losi dikho busu wasak lohon khibaga loinana Gobidas konthau jama madi case loken busu cabinet minister sing oina wasak loduna linglakliba Manipur gi anoba lenga ki ngarang numit taraga nipani salaku numit lenga asigi warahuriba minister sing hapsinduna sakthogan bada kana o minister ohengadagi haibadu laikhai ta thokluna bas minister wai kemsan Delhi dama imphal tha dokre ma ngarang nungthil pung ohungi Air India gi flight amadi imphal airport gi Delhi gi damuk sakhibani ma ki khongse rasida MLA Raghumani amasum T Robindro suloinaki Wai Kemzana minister oina wasak lawbadagi ahanba mahaki Delhi khongset asigi manungsana national capital thunglaba matungda BJP gi national leaders singa masum yuna lenga ki maruiba minister kharaga unaduna maki lenga tu waliba minister sing hapsinabigi wafum khanaduna laikhai takani loinana anauba lenga asi BJP na lusinglabasu NPF NPP ga kusamdana satminarak pakaktanatana MLA amakaktamak lairabadi JDU amasum independent MLA sing su sagolaklabanina awatpa minister sing hapsinduna saktokhanbada kana bu hapsingadagi haibadu su center gi lusingba singa loinana laikhai ta thorakani aduga chief minister masagi yauna deputy chief minister ani amasum cabinet minister singda karamba portfolio pigani haibadu su laptop lagani hari hiramasigi matangna nahanungthil pung mangarum tarakpada chief minister na Logbawon laktuna governor eke balaga minute kulom orisa nakrabani masigi matakta anauba minister hapsinabagi dama wasak lobagi thorom pangthokadaba Logbawon gi darbar hall gi hauji semjin sajinbagi thabuksa tharibana wasak lobagi thorom pangthoknabagi dama nahandagi hauraduna Logbawon da asauba mandap ama khangat pa hurakrabani hari
Medanta Medicity Hospital na MLA Baltibu kanmangam hodri Delhi da awaba phongdo Chief Minister Khemsa na ikai khumnakri me ahuming lisingani ga kungo humdoi digi horakhiba kanglup masil gi tamthirab irang marakta sakangdaba singi mof amagi attack mayu nakhibadigi soktuna sahi ani Delhi gi tuan hospital sing laying duna khara pharak laba matungda Sursampur da leiba mayum da halak laba matung tha sigi tareta sor honba warakpa yauna makki haksang phibam khangchok sokselakpadagi tha sigi nipan air ambulance amana puduna Gurugram gi Medanta Medicity Hospital thawai gi namak lanthingna rakhiba Thanlon AST Assembly constituency gi MLA Bongjagin Balti layeng sang asina kanmanga maudri ngarang nungthil pungani ga minute taraga mathu tarakpada layeng sang asigi authority na mak laikhidri haina official oina lakthorkhri mahakna ngarang ikhang khanguduna laikhidabada numidang pung 8 makhai tarakwadagi hauraduna New Delhi gi Moti Baki 107 block C da leiba Balte Bungzamon gi quarter number C1 da Evangelical Convention Church Central Delhi na awaba phungdokpagi mifam pangtokri mifam asida Jawmi Council Delhi NCR Jawmi Student Federation Delhi NCR Jawmi Planning and Development Agency Delhi Working Group Shyam Singha Olpi Paiti Student Welfare Association Joint Headquarter Delhi NCR Young Paiti Association Joint Headquarter Delhi NCR na singbulup singi thapuba amadi members sing saruk yakhi heri amaromda ngarang thilpung ohumlom tarakpada Delhi gi dam Imphal thadokhi Minister Y Khemsa nasu lekhidrabagi thawai yaudra haksang haikal lekat thamnana aroibi ikai khumna botki se minister Delhi de thunglabaga Gurugram gi layeng sang sida satura lekhidrabagi maphamda ikai khumna botki bane loinana lekhidrabagi imung manung amasum mari mata singusu minute tararong wari saduna makoigi awaba saru yakhi masigi mathakta prayer service amasu pangthokpaga loinana awaba phungdokpagi mifam su pangthoki mifam adura MLA sing Khasim Basum amasung Ngur Salung Sanati su saruk yakhi sahi 13 khakta ngairibi nupi masa amagi ikai khamnaba manghanbada ASI ama senarabra tha sigi taraga tarukta masagi sei 13 khakta ngairibi nupi masa amagi ikai khamnaba manghanbiki haiba thagdokta Hairok Police Station da Assistant Sub Inspector oina leiba Hairok Part 3 Taurangbam Lekai digi masagi se yangkhai ga mangarum suraba ningthaujam Mohindro apokwa lekhidraba en Mudu Mongol koba miyu ema chen narabra habigi wang thorakli hairiba thaudo osi thoki hairaduna miyu sida maral sibaga loinana mahakpu serak pigadabane habigi demand toraduna wakat khongjang saksingkhri khongjang asigi matangna hairok apunba maira paibigi advisor case gunamni na paumising hai nupi angang bu sienna lairiba ASI sina laikai amatada laiminabi nupi masa amada satharam diba thawong asi thamoi sokna nuaiti mahakpu condition amatada BLPB gano amadi mari lena balenga ke authority na akpu serak pibiyo mahakpu khangna sanabigi yengnaraga BLPB gi mohutta mapunchi chupa jail thambiyo ki ngarang hi wakat khongjang duga mari lena taurangbam laikai youth club ki secretary thoksom Rajesh na hai asigumba saga pangkhak pairaba miyo isibu Manipur lengana ahakpu serak pibiyo law and order ngak liba police department busu maikho holiba miyoisi kangkhat pigano thagdo osida sienari ba miyoisi gi matangna kanagum amatana case lepi gano haidi mangna makhata na hai sienari ba miyoisi moral gi matung in sibigi serak pibiu makpu ahakpa serak pidravadi akan makhong thang kaya sangshin gane ki ngarangi khongjang da saruk yakhi basingna rapist ASI and Mohindro sibigi serak pigidabani we want justice amasum stop harassment to minor child hain iba placard sing paikhi panbaya abadi ngarangi wakat khongjang na maramoi maral siri ba mi esi service tagi suspend tobaga loina housing judicial custody di remand lokhrabane hari masal sana sindun anauba PLB singi capacity building cum induction program pangthokri Manipur State Legal Services Authority masal sana sinduna authority sigi lampel da leiba ADR building gi conference hall nauna khallaba paralegal volunteers singi nom gi weba state level capacity building cum induction program pangthokri masal sagi additional member secretary as mangalai bina taran oktuna haudokiba program sitnangka uhum thokna pangthoki ahanba tangakta masal sagi member secretary elect muibana police station singda PLB singbu embarrassment tawbagi matang na masum angang sing sathaba offense singi matang wangangki masal sagi member amasum advocate CS
ꯃꯣꯃꯣꯅꯁꯨ PLB-ꯁꯤꯡꯅ ꯂꯧꯒꯗꯕ ꯊꯧꯗꯥꯡꯁꯤꯡꯒꯤ ꯃꯇꯥꯡꯗ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤ ꯑꯗꯨꯒ ꯁ꯭ꯄꯦꯁꯤꯑꯦꯜ ꯀꯣꯔꯠ ꯅꯝꯕꯔ 1 ꯐꯣꯛꯁꯣꯒꯤ ꯖꯖ R.K. ꯃꯦꯝꯁꯥꯅ ꯆꯥꯏꯜ ꯔꯥꯏꯠ ꯑꯦꯟड ꯂꯤꯒꯦꯜ ꯄ꯭ꯔꯣꯇꯦꯛꯁꯟ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯐꯝꯁꯤꯡ ꯊꯝꯈꯤ ꯂꯣꯏꯅꯅ ꯄꯦꯔꯥꯂꯤꯒꯦꯜ ꯚꯣꯂꯟꯇꯤꯌꯔꯁꯤꯡ ꯈꯟꯕꯒꯤ ꯄ꯭ꯔꯣꯁꯦꯁꯁꯨ ꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯑꯃꯛꯄ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗꯅ ꯄꯥꯡꯊꯣꯛꯈꯤꯕꯒꯤ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯎꯖꯕ ꯐꯪꯖꯈꯤ इजराइल लानमीना लेबानन चथखिब लंदाद हेजबोलागी लुसिंगबा यावना मियोय 10 हटख्री इजराइल न लेबानन की रिफ्यूजी कैम्प द लंदाखिबदु मिसमगी मयोक्ता क्राइम चथबनी हमास लेबानन की बेकाबिलीदा नान इजराइल लंदादुन चथदुना हेजबोलागी लुसिंगबा यावना मियोय 10 हटख्री अमसुम यांखैना असोपन हनख्री हैना सिक्युरिटी की सोर्स अनिना फोंदोरख्री इजराइल लानमीना लेबानन की बालबेक की मफम सिंह चथखिब लंदादु हेजबोला मिलिटेंट सिंह लैब मफम दने हैना फोंदोखी इजराइल लानमी ने चथखिब लंदादु सयोल सिंगी मनुंग लेबानन की नोंपोक थंगब मफम सिंह चथखिब ख्वाइदगी किनिंगाई ओइरब लंदा सिंगी मनुंग अमनी लंदादु न US न थौगाई लौदुना चथरिब इजराइल अमसुम सिटे इस्लामिस्ट ग्रुप हेजबोला की मरक्त सिसफेयर थमलखिबदु कैहेनबगी अकीब लैरि हैना पाउस मखातना फोंदोखी कुकी की थावों नगासंग यानिंगदब फोंदोरकली इनपुई नगागी मनुंगसना लैबा तामफोइमोन की मफम सिंगदा कांगलोन कायना पॉपी थाबद सिनबनी हाइब कुकी सिंग इतततना वाखों खुन की मनाक नक मफम सिंगदा मई थादुना सथरकलिबा थावों सिंग सिमक यामना लैबक थीबनी हैना वाफों इनथान विलेज अथॉरिटी ने थादोरकपा चिरोल अमदा फोंदोरकली चिरोल सिन हाइरिब कुकी सिंग सिन उमंगी सरुक सिंग मई थादोक्तुना कोकथोकलबा मतुंग पॉपी थानबगीदमक तोंगान तोंगान लोन यादब थबक सिंग लेप्तना सथरी था असिगी तराग तरेट की नुमिदांग वाफों खुन की मनाक नकपद लैबा असुक उमंगी सरुक कुकी सिंग असिना मई थरकी हैना पल्लदुना मई थरकलिबदुबु कन्ननबो होनबद खुंजा सिंग अहिंग तुमनखिदि अथेंबद मई दु कन्मंगमदुना का हेना अमा आता थुलकदबदिगी कन्मंगम होखेरगि हाइरकलिबा मई थरकलिबा मफम असिदगी खुनलोम खरा नक्सिन होकिबा इराय नुमिकी अयुक पुंग 13 रोम ताबद अमुक मई थरकी फोंदोकलदुना सिरोल सिन हाय मई थरकीबा सिना कुमजा की चानब थाब तोान तोान फोलम तुमना मई चाख्रे लम एकर 500 रोम थरब तोान तोान फोलम मांगथनख्रे पली लोइनना कुकी चथरक्लिब थवोंग असुबु कन्नबगीदमक वाफोंग अमदी मनाक नकपद लैब इनपुई नगा खुनगी खुंजासिंगसु सरुक याखी हैना पल्लदुना मई अदु मी लैब युम ताब मफमसिंग चालकपदगी कन्मंगम हौरे हैब वाफम थमलक्ली